ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 235 ꯊꯦꯡꯅꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯐꯪꯕ ꯄꯥꯎꯁꯤꯡꯒꯤ ꯃꯅꯨꯡ ꯏꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯚꯤꯗ ꯇꯦꯁꯇꯤꯡ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯑꯅꯧꯕ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 235 ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ ꯖꯦꯅꯤꯝꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯄꯨꯟꯅ ꯁꯦꯝꯄꯜ 983 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 194 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯀꯨꯞꯄꯗꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯉꯁꯤ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯕ BSFꯀꯤ ꯄꯥꯔꯁꯣꯅꯦꯜ 22 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 22 ꯑꯁꯤ ꯖꯦꯅꯤꯝꯁꯇ ꯐꯪꯈꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ 194 ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯊꯦꯡꯅ ꯐꯪꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯁ꯭ꯇꯥꯐ 3 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯇ ꯇꯦꯁ ꯇꯧꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯁꯤ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ 32ꯁꯨ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯤꯝꯁꯇ ꯇꯦꯁ ꯇꯧꯕꯗ ꯀꯛꯆꯤꯡꯒꯤ ꯃꯤꯑꯣꯏ 9 ꯑꯃꯗꯤ ꯇꯃꯦꯡꯂꯣꯡꯒꯤ ꯃꯤꯑꯣꯏ 12 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯊꯈꯤꯕ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟꯁ ꯇꯦꯁꯇ ꯃꯤꯑꯣꯏ 3 ꯑꯃꯗꯤ ꯂꯤꯂꯣꯡꯒꯤ ITIꯗ ꯇꯦꯁ ꯇꯧꯕꯗꯅ ꯃꯤꯑꯣꯏ 9 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫